Chahi asi haurakpadagi ngasi faobada huina chikpadagi leikhida meeoi mapan sukre Tampak district Khaktada Zoonosis sandorak palaina case kuntra leikhre haina Dr S Gopal na fongdokkhre ngasi Imphal district ke nungoi awang lekai community hall da World Zoonosis Day lisingani kunmari ge palan thoram aduda Mahairoi Singh Khunja Singh Village Level Federation के member Singh Asa Worker District Malaria Officer Imphal District के Dr T Napoleon Senior Specialist Dr N Romila District Program Manager Imphal District TH Prabhapati na Jingba Singh Sarukyaki Tharam Maduga Mari Lainana State Surveillance Officer Dr Sanasam Gopal na Makhata Kibada Aseng Badi World Zoonosis Day asi July gi tarukta pangthokadabani hairiba numit asida rabies ke vaccine asi mi da kaplaga ahanba changeng tawkhiba numini chada hufuma thoironggi anabadi sadagi mi da sandokpa oigali scrub typhus asigi lainagi symptom asi lai tongma manba lainani hospital da layeng bagi mahutta maiba maibi tanaduna leiringaida mamal yamlaba punsi mangba suyai maramaduna scrub typhus ki jingnaba leiragadi Dr Singh tanabiyo haiki Belly area da Chahi asigi haubadagi ngasi faobada Zoonosis case masing kuntra Thengnare meeoi mapan huina chikpadagi leikhidre rabies na maram oiduna leikhida migi history nainabada ayambana yumbu da masagi huina chikpa ngakta oirami miyamna mateng pangduna sadagi mida sandokpa laina singasi thengnaminasi haiki ngasi faobada prithivida leiba maruoina infectious disease Saniyongi manungga 61% di sari ho panna na to oramya koi praja puna mangna ade department di saitagi mafam ko ni loina koi kusam naraga khangmin naraga madubo na thong no ko hona minaraga di infectious disease da 61% go di se koi andabang ngani adu di koi healthy oina leibang ngani sine ba CMO Dr L Indirana Hai Zoonosis Day gi thoramasi sa amadi mida nahanba infectious diseases ki matang da hena miyambu mamut tanaba amadi aware oina ba pangthokpa palan thoramni handak chahi asigi oina one world one health prevent zoonosis haiba wakhalon da pangthokpani handak chahi ge theme asina sadagi mida mathang COVID-19 gumna pandemic singdagi ngakthokna ba paujel cheli haiki Hanggang sinasador ko siya kaya ginwa na debi ang berkor ida na ko yung kasi kanga din sa sandok ko na ako. Sumaito na dalang niya mama virus na sandok pa, bacteria na sandok pa, fungus na sandok pa, parasite na sandok pa laik. Aduga, ako na sa kuda na siya. Hada na dalang wala ba ningo na sandok deba. Adugo, hada na dalang na wala ba na sandok pa siya. Sige, pagsita, veterinary also health department. Punna kusam naraga sarpa amasong community involvement siya si adukmatik data uwe Lamlai ACG MLA KH Bomchan Hai Lamdam asida khwaidagi hena sokliba soiriba si thaksi khase lairakta sini macha sing bosu ki matik wana semjaraga macha sing aduna mi amamam oiraklaba matamda mama mapabu seba tawbagi mahutta ole chomda thamlakpagi chatnabi ama lakle haiki Nungoi awang leikai gi club ama yaksang sports mamangda khunja singda khuchinaragani horsepower 5 ki pump set ama piragani nungoi fauraga chatliba intervillage road asi March tha faobada semlagani haina laukthoki Pagpinti manami mana hai mana tali mana tawi mana yati apa ini jati di ojo thako su kuno mana hai dana ai gi maring mudane ai mitei hate mitei hate kai no da koi pesen nata khara mana mitei hai gedam ni hai khara mana mitei hai gedam ni hai koi pesen nata ni ye ni ada ai khajamna mitei hai sira mitei hai sira hai se akoi hi phamidaraga sima oina hai re ko mi ma ba akoi the khana mai lai chapa mitei le no koi che adana phamidaraga akoi the na si de si ko ri ko na kani ya na ba ma le ko ko no gi da kana ba ta ti na ye ka de